All of you, good morning. Mamangi class ta page number 52 yogra ko. Page number 52 gi last paragraph ta yangje. Khoye haupam sapham tinaba jati dharma manaba ngakta marup oigadabani madu natrabadi yade haiba karisu laiteba. Haibadi khoye marup oiba tinabagi matang saida maitai na maitai ngakta tinagadabani. Hindu na Hindu dharma ngata tinagadabani, Muslim na Muslim ngata tinagadabani, Christian na Christian ngata tinagadabani haiba laite abagyan ko. Khoigi dharma manadragajo jat bijat manadragajo phije chaksa wangang sangang manadragajo loina nabak tinabayai amadi nungsi chanana loina bayai aba hariba khoigi dharma loan phije chaksa manadaba taragajo masumaina khoigi haibadi means loan phije chaksa dharma manadaba jingje makhoiga maroi basina bu hiana asiapa mari laiba hiali asiapa nungsinabagi mari je hiali aduduna kaino tawte moiga bu maru oina gragade punchi sopa thadona bangamde gana ahanjingna haina basu laiko natra aduna he pomina ba isilina ipa isa dagi bauda hiana haibade marup sigi lisingina bu kan gragade gandai ko jati nadaba phije chaksa wang sang manadaba mijingjiga bu marup oibagi marisina yamna kangi bataragadi isilinawdagi moina phawbada hiali haiba ko probab layaba ahanjingna hainaba wada adubani ko harijaduna khoigi dharma manadaba phije chaksa manadaba mijingje moijo marup oiroi haiba laite haiba adudubani ko isam samna hairabada masidagi hiana luriba hiram lomda Puningi khongsat swabamna singbada manadraba phawbada marup oiribani haupam yapam manadabana karisu marup oiraroi lamlana tinakhiba marupti thoina dum sanayaba sidaju yaureko aduna masidagi khoina khange loan manade phije chakcha manade wangang sangang manade haidana marup oiroidabani tinaroidabani haiba laite abako makhoi gasido marup oibagi achiapa nungsinabagi mari jeli pujadum thambayai makhoi ga bo marup oibagi bataragadine moina hiana dum thoina dum hena sanayaba gantareko masibuni ko sidajida ka bijina harije haupam sapham jati dharma manadaba dharma amutanga paji haupam sapham jati dharma manadaba ramga sugribga ramga bibisanga ani asigi puksian tingna tina khiyaba sidaida dum khudam hareko khoige haupam sapham jati dharma manadaba kana ga ramga sugribga adagi amusu ramga bibisanga moigi marup oibagi luna tinagi bado madu sidaida khudam oina piraine ko haibadi khoigi jati manaba loan manaba phije chaksa manaba ngata marup oigadabani tinagadabani haiba laite phije chakcha wangang sangang loan manadaba singji chumar oiba yai aduga hariba phije chakcha wangang sangang loan manadaba misingje masijiga marup oigiba tinagiba taragadi makhoina hena asiapa mari jisu laiba hiali haibadubuni ko sidai khudam oina piraije amana amagi mateng pangnaraduna nungai mina khiyabako hariba jingja haibadi dharma manadaba jat manadaba khoigi mijingje jingjiga haibadi imanaba jingjiga marup oiraga amana amagi mateng pangnaduna yamna nungai na panba oi khiyabako oi thoktabana te ko taibam da sidum oi thuini ko kanagumba mazati dharma bu yamna ma ikai khunana ngaliba mioi maga jati dharma manadaba atopa marupu yamna nungsijayaba adagi amuksu hareko kanagumba mazati dharma bu yamna ma ikai khunana ngaliba mioi maga jati dharma manadaba atopa marupu yamna nungsijayaba gadai ko habadi
ꯃꯖꯥꯇꯤꯕꯨ ꯙꯔꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤꯗꯤ ꯃꯥꯒ ꯙꯔꯃ ꯃꯥꯟꯅꯗꯕ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯙꯔꯃ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯁꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯅ ꯂꯧꯖꯩꯑꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯊꯪꯗ ꯌꯦꯡꯁꯦ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯃꯥꯟꯅꯗꯕ ꯄꯜ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯃꯔꯨꯞꯀꯤ ꯂꯪꯂꯕ ꯁꯅꯥꯒꯤ ꯐꯨꯗꯣꯡꯅꯅꯕ ꯄꯣꯠꯆꯪ ꯑꯣꯏꯅꯩꯑꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇꯪꯒ ꯄꯥꯒꯦ ꯀꯅꯥꯒꯨꯝꯕ ꯃꯖꯥꯇꯤ ꯙꯔꯃꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯉꯥꯛꯂꯤꯕ ꯃꯤꯑꯣꯏꯗꯤ ꯃꯥꯒ ꯖꯥꯇꯤ ꯙꯔꯃ ꯃꯥꯟꯅꯗꯕ ꯑꯇꯣꯞꯄ ꯃꯔꯨꯞꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩꯑꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯥꯠ ꯃꯥꯟꯅꯗꯕ ꯙꯔꯃ ꯃꯥꯟꯅꯗꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯃꯥꯟꯅꯗꯕ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯃꯥꯟꯅꯗꯕ ꯄꯜ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯃꯔꯨꯞꯀꯤ ꯂꯪꯂꯕ ꯁꯅꯥꯒꯤ ꯐꯨꯗꯣꯡꯅꯅꯕ ꯄꯣꯠꯆꯪ ꯑꯣꯏꯅꯩꯑꯕ ꯁꯨꯃꯥꯏꯅ ꯙꯔꯃ ꯃꯥꯟꯅꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯅꯥꯅ ꯃꯩ ꯆꯪꯉꯒ ꯃꯩ ꯏꯑꯒ ꯁꯅꯥꯗꯨꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯐꯨꯗꯣꯔꯛꯏ ꯁꯅꯥꯗꯨꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯐꯖꯔꯛꯏ ꯍꯥꯏꯕꯗꯤ ꯁꯅꯥꯗꯣ ꯁꯨꯝ ꯂꯪꯕ ꯐꯖꯕ ꯍꯦꯜꯂꯛꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯃꯥꯟꯅꯗꯕ ꯃꯔꯨꯞ ꯑꯅꯤꯁꯦ ꯃꯁꯤꯁꯤꯁꯨ ꯀꯣ ꯅꯨꯡꯁꯤꯅꯈꯤꯕ ꯇꯥꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯑꯣꯏ ꯁꯤꯕꯨꯅꯤꯀꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡꯁꯤꯒꯤ ꯋꯥ ꯃꯆꯪꯗꯤ ꯃꯥꯟꯅꯗꯕ ꯉꯥꯛꯇꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯕ ꯁꯪꯁꯥꯔꯁꯤꯗ ꯈꯣꯡ ꯇꯣꯟ ꯆꯞ ꯃꯥꯟꯅꯕ ꯑꯅꯤꯇꯅ ꯃꯔꯨꯞ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯈꯛ ꯅꯠꯇꯦ ꯃꯥꯟꯅꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯔꯨꯞꯀꯤ ꯂꯝꯂꯣꯝꯗ ꯃꯥꯟꯅꯕ ꯑꯃ ꯊꯤꯒꯗꯕꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯁꯩꯗ ꯀꯕꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯃꯐꯥꯎꯕ ꯃꯥꯟꯅꯗꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯛꯁꯨ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯐꯥꯎꯕ ꯃꯥꯟꯅꯕ ꯑꯃꯐꯥꯎꯕ ꯂꯩꯇꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡ ꯍꯤꯟꯗꯨ ꯃꯆꯥꯁꯤꯡ ꯃꯨꯁꯂꯤꯝ ꯃꯆꯥꯁꯤꯡ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯃꯆꯥꯁꯤꯡ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯖꯥꯠ ꯃꯥꯟꯅꯕꯅꯦꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯗꯩꯗꯁꯨ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯃꯒ ꯑꯃꯐꯥꯎꯕ ꯃꯥꯟꯅꯗꯦꯕ ꯃꯥꯟꯅꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯁꯛꯁꯨ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯃꯥꯟꯅꯗꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯥꯟꯅꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗꯒꯤ ꯑꯩꯈꯣꯏꯒ ꯋꯥꯈꯜꯂꯣꯟ ꯇꯤꯟꯅꯕ ꯑꯩꯈꯣꯏꯒ ꯃꯣꯠ ꯇꯤꯟꯅꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯣ ꯁꯤꯅ ꯊꯣꯛꯄ ꯌꯥꯕ ꯃꯤ ꯊꯤꯕ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯍꯥꯏꯕꯗꯤ ꯖꯥꯠ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯥꯠ ꯃꯥꯟꯅꯕ ꯉꯥꯛꯇ ꯃꯔꯨꯞ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯖꯥꯠ ꯃꯥꯟꯅꯗꯕ ꯙꯔꯃ ꯃꯥꯟꯅꯗꯕ ꯃꯤꯒꯁꯨ ꯑꯗꯨꯝ ꯃꯔꯨꯞ ꯑꯣꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗꯨꯕꯨꯅꯤꯀꯣ ꯀꯕꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯅꯦꯛꯁꯇ ꯌꯦꯡꯁꯦ ꯋꯥꯐꯝ ꯑꯁꯤ ꯈꯔ ꯄꯥꯛꯅ ꯅꯩꯅꯕ ꯇꯥꯔꯕꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯍꯥꯟꯕ ꯄꯥꯔꯥ ꯑꯣꯏꯅꯔꯒ ꯑꯋꯥꯡꯕ ꯑꯥꯗꯔꯁ ꯑꯃ ꯐꯪꯅꯤꯡꯉꯥꯏꯁꯨ ꯂꯩ ꯃꯗꯨꯗꯤ ꯇꯦꯡꯕꯥꯟꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯟꯅꯗꯕ ꯃꯌꯥꯝꯁꯤꯕꯨ ꯃꯥꯅ ꯂꯣꯕ ꯍꯥꯏꯕꯗꯤ ꯑꯋꯥꯕꯗ ꯅꯨꯡꯉꯥꯏꯕ ꯊꯤꯕꯒꯨꯝꯅ ꯍꯩꯅꯔꯕꯗꯤ ꯑꯊꯥꯞꯄꯗ ꯂꯩꯕ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯁꯤꯡꯕꯨ ꯉꯝꯅ ꯃꯔꯨꯞꯀꯨꯝ ꯈꯜꯂꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯙꯔꯃ ꯃꯥꯟꯅꯕ ꯉꯥꯛꯇ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯥꯟꯅꯕ ꯉꯥꯛꯇ ꯃꯔꯨꯞ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯛꯑꯒ ꯙꯔꯃ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯂꯣꯟ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯏꯅ ꯇꯤꯟꯅꯕ ꯌꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯕ ꯌꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯗꯅ ꯇꯤꯟꯅꯔꯛꯄ ꯂꯣꯏꯅꯔꯛꯄ ꯇꯥꯔꯒꯗꯤꯅꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯃꯅ ꯑꯃꯕꯨ ꯂꯣꯏꯅꯅꯕ ꯅꯨꯡꯁꯤꯅꯔꯛꯀꯅꯦꯕꯀꯣ ꯑꯔꯥꯞꯄ ꯑꯅꯛꯄ ꯊꯤꯗꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯃꯒ ꯂꯣꯏꯅꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯀꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯅꯕꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯍꯤꯡꯅꯅꯕꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃꯅ ꯍꯤꯡꯅꯅꯕꯒꯤ ꯎꯄꯥꯏ ꯂꯝꯕꯤ ꯊꯤꯔꯛꯏꯗꯅꯀꯣ
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯅꯛꯄꯁꯤꯗꯩꯗ ꯑꯩꯒꯤ ꯆꯥꯅꯕ ꯃꯣꯠ ꯇꯤꯟꯅꯕ ꯋꯥꯈꯜꯂꯣꯟ ꯆꯥꯅꯕ ꯏꯃꯥꯟꯅꯕꯁꯦ ꯃꯔꯨꯞꯁꯦ ꯐꯪꯗ꯭ꯔꯒꯁꯨ ꯂꯩꯇ꯭ꯔꯒꯁꯨ ꯑꯔꯥꯞꯄꯗ ꯆꯠꯇꯅ ꯀꯣ ꯑꯩꯒꯤ ꯃꯣꯠ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯇꯤꯟꯅꯔꯕ ꯇꯥꯔꯒꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯣ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯑꯃꯁꯨ ꯂꯩꯔꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯅꯛꯄ ꯑꯔꯥꯞꯄ ꯊꯤꯗꯅ ꯂꯣꯏꯅꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯅꯦꯕ ꯃꯁꯤꯗꯒꯤ ꯑꯩꯒꯤꯇ ꯅꯪꯒꯤꯇ ꯍꯥꯏꯕ ꯄꯤꯛꯂꯕ ꯋꯥꯈꯜ ꯊꯥꯗꯣꯛꯀꯅꯦꯕ ꯀꯣ ꯃꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯀꯣ ꯑꯩꯒꯤ ꯅꯪꯒꯤ ꯑꯅ ꯁꯨꯃꯥꯏꯅ ꯑꯄꯤꯛꯄ ꯈꯨꯔꯕ ꯋꯥꯈꯜꯗꯣ ꯃꯗꯨ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯂꯣꯟ ꯃꯥꯟꯅꯗꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯃꯥꯟꯅꯗꯕ ꯑꯋꯥꯡ ꯁꯉꯥꯡ ꯃꯥꯟꯅꯗꯕ ꯈꯣꯏꯁꯤꯡꯁꯦ ꯑꯃꯠꯇꯅꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯣ ꯈꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕ ꯃꯗꯨꯃꯥꯏꯅ ꯇꯧꯔꯕ ꯃꯇꯝꯗꯨꯗ ꯃꯤꯌꯥꯝꯕꯨ ꯃꯔꯨꯞꯀꯨꯝ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝ ꯎꯕ ꯉꯝꯂꯛꯀꯅꯦꯕꯀꯣ ꯃꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯗꯅ ꯈꯟꯕ ꯎꯕ ꯉꯝꯂꯛꯀꯅꯦꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯊꯥꯛ ꯑꯁꯤ ꯌꯧꯔꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯅ ꯑꯩꯒꯤ ꯗꯦꯁꯅꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯅ ꯑꯩꯒꯤ ꯏꯖꯥꯇꯤꯅꯤ ꯑꯁꯤ ꯌꯧꯅ ꯈꯟꯊꯕ ꯉꯝꯂꯛꯀꯅꯦꯕ ꯃꯁꯤꯒꯤ ꯊꯥꯛꯁꯦ ꯌꯧꯔꯛꯑꯒꯗꯤ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯕ ꯖꯥꯠ ꯃꯥꯟꯅꯗꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯑꯋꯥꯡ ꯁꯉꯥꯡ ꯈꯦꯠꯅꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯈꯛꯇꯅꯤ ꯀꯣ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯃꯒꯗꯤ ꯆꯥꯎꯈ꯭ꯔꯕ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯁꯤ ꯑꯩꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯃꯗꯤ ꯑꯩꯈꯣই ꯃꯤꯑꯣꯏꯕ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯃꯥꯟꯅꯗꯕ ꯖꯥꯇꯤ ꯃꯌꯥꯝꯁꯤꯡꯁꯦ ꯖꯥꯇꯤ ꯑꯃꯈꯛꯇꯅꯤ ꯀꯣ ꯍꯥꯏꯕꯁꯦ ꯈꯟꯕ ꯉꯝꯂꯛꯀꯅꯦꯕ ꯅꯦꯛꯁ ꯄꯦꯔꯥꯒ꯭ꯔꯥꯐꯇ ꯌꯦꯡꯁꯤ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏꯕꯅꯆꯤꯡꯕ ꯑꯌꯥꯝꯕ ꯍꯤꯔꯝꯗ ꯂꯣꯏꯅꯒꯗꯕꯅꯦꯕꯀꯣ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯑꯩꯒꯤ ꯑꯋꯥꯕꯗꯨꯗꯩꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯁꯨ ꯁꯤꯌꯥꯔ ꯇꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯗꯨꯒꯨꯝꯕ ꯃꯤꯗꯨꯕꯨꯅꯤꯀꯣ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯅ ꯍꯥꯏꯁꯦ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯃꯇꯝꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯔꯤꯉꯩ ꯏꯄꯥꯟ ꯐꯔꯤꯉꯩ ꯃꯇꯝꯗꯨꯗ ꯀꯣ ꯆꯥꯊꯣꯛꯄ ꯊꯛꯇꯣꯛꯄ ꯂꯧꯊꯣꯛꯄ ꯀꯥꯟꯅꯕ ꯆꯪꯉꯛꯄ ꯃꯤꯁꯤꯡꯗꯣ ꯃꯗꯨꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯋꯥꯔꯤꯉꯩ ꯃꯇꯝꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯁꯤꯌꯥꯔ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤꯗꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯄ ꯃꯤꯗꯣ ꯃꯗꯨ ꯑꯩꯒꯤ ꯗꯟꯗꯩꯀꯣ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯂꯧꯒꯗꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯑꯋꯥꯐꯝ ꯑꯃ ꯇꯥꯔꯕꯗ ꯁꯔꯨꯛ ꯌꯥꯅꯒꯗꯕꯅꯤ ꯁꯤꯗꯁꯨ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤ ꯆꯥꯛ ꯇꯥꯡꯂꯕꯗ ꯀꯔꯤ ꯆꯥꯔꯤꯕꯒꯦ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕꯁꯤ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅꯒꯗꯕꯅꯤ ꯂꯩꯄꯥꯛꯀꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯅꯠꯇ꯭ꯔꯒ ꯇꯣꯔꯥ ꯇꯨꯅ ꯑꯋꯥ ꯃꯩꯔꯛ ꯆꯪꯕ ꯇꯥꯔꯕꯗ ꯃꯔꯨꯞ ꯍꯥꯏꯅ ꯊꯤꯅꯒꯗꯕꯅꯤ ꯋꯥꯌꯦꯜꯁꯪ ꯌꯧꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯊꯣꯛ ꯂꯥꯛꯅꯕꯗꯁꯨ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯍꯥꯏꯅ ꯃꯇꯨꯡꯗ ꯂꯦꯞꯄꯤꯒꯗꯕꯅꯦꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯂꯤꯆꯠꯅꯤꯀꯣ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯃꯔꯨꯞꯀꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ ꯀꯩꯝꯐꯧ ꯈꯟꯒꯅꯨ ꯀꯩꯝꯐꯧ ꯀꯤꯒꯅꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯟꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯇꯝꯗ ꯃꯔꯨꯞꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯃꯗꯨꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯂꯣꯏꯅꯅ ꯅꯪꯅ ꯇꯤꯟꯅꯔꯤꯕ ꯅꯃꯥꯟꯅꯕꯁꯤꯡ ꯃꯔꯨꯞꯁꯤꯡꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯪꯅꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯏꯃꯥꯟꯅꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯑꯆꯦꯠꯄ ꯂꯤꯁꯤꯡꯗꯣ ꯃꯗꯨꯅ ꯄꯨꯜꯂꯒ ꯂꯣꯏꯅꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯍꯥꯏꯕꯁꯤꯡꯁꯦ ꯑꯁꯤ ꯑꯅꯥ ꯅꯪꯂꯕꯗꯁꯨ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯄꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯇꯣꯟꯗꯨꯅ ꯂꯩꯔꯤꯕ ꯊꯧꯗꯥꯡꯅꯤ ꯑꯀꯣꯟ ꯑꯍꯥꯟꯇꯅꯤ ꯑꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯋꯥꯐꯗꯦ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯒꯗꯕꯅꯤ ꯑꯁꯤꯅꯆꯤꯡꯕ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯎꯠꯐꯝ ꯊꯣꯛꯄ ꯁꯍꯥꯅꯨꯕꯨꯇꯤ ꯀꯣ
ꯄꯥꯡꯖꯐꯝ ꯊꯣꯛꯄ ꯃꯇꯦꯡ ꯄꯥꯡꯅꯔꯤꯕ ꯃꯤꯑꯣꯏꯗꯨ ꯃꯔꯨꯞ ꯀꯧꯋꯦꯕ ꯑꯗꯨꯝ ꯁꯩꯗ ꯂꯣꯏ ꯁꯨꯞꯆꯟꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯑꯁꯤꯅ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅꯃꯛ ꯇꯣꯟꯗꯅ ꯂꯩꯔꯕ ꯂꯝꯃꯅꯤ ꯑꯩꯈꯣꯏꯁꯨ ꯅꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯃꯗꯤ ꯂꯣꯏꯅꯃꯛ ꯁꯤꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯑꯗꯨꯅ ꯐꯖꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯕ ꯊꯦꯝꯖꯤꯟꯕꯤꯕꯁꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯅ ꯃꯔꯨꯞ ꯑꯃꯒꯤꯗꯃꯛꯇ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯃꯔꯩꯅꯗ꯭ꯔꯕꯗꯤ ꯃꯔꯨꯞ ꯀꯧꯗ꯭ꯔꯦ ꯆꯨꯝꯅ ꯈꯪꯅꯕ ꯍꯥꯏꯕꯗꯨꯅꯦꯕ ꯒ꯭ꯌꯥꯟ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯕ ꯒ꯭ꯌꯥꯟ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯪꯕ ꯆꯠꯅꯩꯗꯅꯀꯣ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯗ꯭ꯔꯒꯁꯨ ꯃꯔꯨꯞꯀꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ ꯈꯣꯠꯂꯤ ꯒ꯭ꯌꯥꯟ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯝꯗꯣ ꯃꯗꯩꯗ ꯈꯤꯇꯗ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥꯅ ꯄꯥꯡꯒꯜꯅ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯟꯅꯃꯛꯇ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤꯗꯃꯛꯇ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯟꯀꯔꯦꯖ ꯑꯣꯏꯕ ꯃꯣꯇꯤꯚꯦꯁꯅꯦꯜ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯔꯨꯞ ꯅꯠꯇꯦꯕꯀꯣ ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯕꯅꯦꯕ ꯂꯝꯕꯤꯗ ꯊꯦꯡꯅꯕꯒꯤ ꯀꯧꯅꯗ ꯌꯥꯗꯕꯒꯤ ꯉꯥꯡꯅꯗꯕ ꯌꯥꯗꯕꯒꯤ ꯉꯥꯡꯅꯕꯅꯤ ꯃꯈꯣꯏꯗꯨꯗꯤ ꯑꯩꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯃꯔꯨꯞ ꯅꯠꯇꯦ ꯃꯣꯏꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯤꯟꯅꯕ ꯀꯠꯊꯣꯛꯄ ꯌꯥꯔꯣꯏꯕ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯃꯜ ꯑꯁꯤ ꯈꯔ ꯌꯥꯝꯃꯤ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯈꯜ ꯑꯁꯤ ꯈꯔ ꯌꯥꯝꯃꯤ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯅꯨꯡꯁꯤꯕ ꯃꯑꯣꯡ ꯑꯅꯤꯁꯤ ꯈꯦꯠꯅꯩꯌꯦꯕ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯈꯜꯁꯦ ꯌꯥꯝ ꯌꯥꯝꯃꯤꯀꯣ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎꯕు ꯅꯨꯡꯁꯤꯕ ꯃꯑꯣꯡ ꯑꯅꯤꯁꯤ ꯈꯦꯠꯅꯩꯌꯦꯕ ꯏꯃꯥ ꯏꯄꯥꯗ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯅꯨꯡꯁꯤꯕ ꯃꯈꯜ ꯑꯅꯤꯁꯦ ꯃꯑꯣꯡ ꯑꯅꯤꯁꯤꯁꯨ ꯑꯃꯨꯛ ꯈꯦꯠꯅꯩꯌꯦꯕ ꯑꯗꯨꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯡꯁꯤꯕꯒꯤ ꯃꯈꯜꯁꯦ ꯌꯥꯝꯃꯤ ꯍꯥꯏꯕꯅꯤꯀꯣ ꯃꯔꯨꯞꯄꯨ ꯅꯨꯡꯁꯤꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯈꯜ ꯑꯅꯤ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯇꯣꯜꯂꯤ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥ ꯅꯨꯡꯁꯤꯕꯒ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯕꯒ ꯃꯑꯣꯡ ꯑꯅꯤꯁꯤꯁꯨ ꯑꯃꯨꯛ ꯈꯦꯠꯅꯔꯦ ꯑꯅꯤꯁꯦ ꯈꯦꯠꯅꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯔꯨꯞ ꯇꯤꯟꯅꯕ ꯃꯔꯨꯞ ꯅꯨꯡꯁꯤꯅꯕꯁꯦ ꯃꯁꯤꯁꯤꯒꯁꯨ ꯑꯃꯨꯛ ꯇꯣꯞꯄꯦꯕ ꯏꯃꯥ ꯏꯄꯥꯗ ꯊꯝꯃꯤꯕ ꯅꯨꯡꯁꯤꯕ ꯏꯃꯥ ꯏꯄꯥ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯕꯁꯦ ꯃꯁꯤꯁꯤꯒꯁꯨ ꯑꯃꯨꯛ ꯃꯥꯟꯅꯗꯦꯕ ꯃꯔꯨꯞ ꯅꯨꯡꯁꯤꯅꯕꯒꯤꯁꯨ ꯃꯁꯤꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕ next page number 54ꯗ ꯍꯥꯏꯕꯃꯛꯇꯕꯨ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯃꯗꯤ ꯃꯈꯣꯏꯕు ꯅꯨꯡꯁꯤꯔꯤꯕ mawong ꯑꯗꯨꯒ ꯃꯔꯨꯞ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯂꯧꯕ ꯌꯥꯏꯑꯕ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯁꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯤꯕ mawong ꯑꯗꯨꯒ ꯃꯔꯨꯞ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯂꯧꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯅꯨꯡꯁꯤꯅꯕꯁꯤꯒ ꯏꯃꯥ ꯑꯃꯇꯒꯤ ꯒꯔꯚꯅꯨꯡꯗꯒꯤ ꯇꯥꯃꯤꯟꯅꯔꯛꯄ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯁꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯏꯌꯥꯝꯕꯅꯤ ꯏꯅꯥꯎꯅꯤ ꯏꯆꯦꯅꯤ ꯏꯆꯟꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯤꯕ ꯅꯨꯡꯁꯤꯅꯕꯁꯦ ꯃꯁꯤꯒꯤ ꯅꯨꯡꯁꯤꯅꯕ mawong ꯑꯅꯤꯁꯤꯃꯗꯤ ꯃꯥꯟꯅꯩ ꯍꯥꯏꯅ ꯂꯧꯕ ꯌꯥꯏꯑꯕ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯑꯗꯨꯒ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯌꯦꯡꯂꯕꯗꯤ ꯃꯁꯤꯒꯁꯨ ꯈꯦꯠꯅꯩꯌꯦꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯨꯟꯅ ꯈꯟꯊꯔꯒ ꯑꯃꯨꯛ ꯌꯦꯡꯉꯒꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯕꯁꯤꯒ ꯃꯔꯨꯞ ꯅꯨꯡꯁꯤꯅꯕꯁꯤꯒꯁꯨ ꯑꯃꯨꯛ ꯃꯥꯟꯅꯗꯦꯀꯣ ꯍꯥꯏꯔꯞ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ इसिल इनाउजिं नुंसिनबगी मरिगा मरुप नुंसिनबगी मरिगाजे हाइफेटि मानै अदुबु यामना कुपथाना यामना मुना खन्थाना यंगुरबदि अमुक मसिजु अमुक मानदे मसिजु अमुक खेनायबा मरुपकी मफम असिमक्तबु साना इतोप तोपेबा को हाबदि मरुप तिनाबा मरुप नुंसिनबा हाबजिमक्तबु तोप तोपेबा नत्रा मरुपकिदमक्ता थवाइ थाबुवांगता ngamnaribani natra noi na stum thengnaramani warida larita filamda kaida stum uramani natra masidagi su hendoktuna kanagumba sanaraba marup anigi matau uraga baboki pukningda haifam khangdraba
थोट नौरबा वाखल अमा पोएबको मरुप अनिसिकी यामना नुंसी चानजबा मतौजे मासी उबसैदा आउबा मीसिंजना बौदने खोगी वाखल सैदना यामना नुंसीबा अमा फावबा आस्मोय अनिगी खुनुंसीजदी उबदा खोइबुदा पेली खोली मतौ तंबा ngamdi asumana खोइजु इमानबा मतंग लैजरदे इमानबी अमतंग लैजरदे काना खनबगा खोइजु याविना त्रानोइजु यावरमगनेबा सोय सोयदना यामना लुना चाना तिनजबा मतौदो उबदा मसीबु भक्ति कौबसु यायबको मसुमाइना यामना लुना चाना तिनजबा मतौजे मसीबु खोइना भक्ति कौबसु यायबा ओके मथंग अदुम यंजिको भक्ति कदाइबु कौबगे हारगदि सि खुंगदोइनेको ग्यान तारेको अमुदंग हारके असिगुम्बा हियनदोक्तुना कनागुम्बा चानरबा मरुप अनिगी मतौ उरगा बाबोकी पुकनिंगदा हाइफम खंगद्रबा थोनौरबा वाखल अमा पोई मसीबु को भक्ति कौबसु यायबा मसीदुम लैतब नते लैकोदम खोइगी दुम लोकेलिटी दसुम लै खोइगी नुपी मसेल को यामना लुना तिनाबा को अमना अवाना ताबा तंदुम अमना मतेंग पांगबा को इमुंगदगा दुम चनदना इमुंग मनुगादा फाजना खंगनदना दुम को लेक्सादना गा दुम लैमिनाबा अदुमाइना दुम नुपीदसु थेंगनै अदगी नुपादसु दुम यावी को मसेदुम खुदम वैना रामगी असेंबा मनाई भक्ता वैजबतना हनुमाल बाबू की भक्ति की निंथीजरबा पात्र ओइरिबनेबा सैदा खुदम हायरेको मरुप अनिगी लोइनबगी नुंसीनबगी मरीजे कयाम यौना फजबगे हायबदो कयाम यौना फजबगे नुंसीबगे थमोय हुनिंगा ओइबगे हायबदो खुदम वैना रामगी असेंबा मनाई भक्त वैजबतना हनुमाल बाबू की भक्ति की निंथीजरबा पात्र ओइरिबने मतौ असुमना नुंसीजरबा मरुप अनिदुगी मरमदा बाबू की थमोइदा भक्ति अमा सोइदना पोएबको मरुप अनिगी नुंसीनबा मतौदो उबदा अउबा मिजिंगी थमोइ काइबा थमोइ पियनबदुबनेको ग्यान ताब्रा नेक्स्ट पैराग्राफ ता मुयंगचे सही नौरिङैदा लैकाइदा खुल्लोनबा लमदा नहारवना ममानबसिंगा मरुप सानैको सही नौरिङै मतमददि इमा बाबाना को नोइगी नाथक थोंबसिंना नोइबु लामना चथो हलमदे नत्रा लैकाइदा इमुंगी सुमांगदा मांगवनदा अदगी लैकाइगी लांपाक्ता कैदा सानहली अदुना मरम ओइदुना लैकाइगी खुल्लोनबदा लैबा नहारवना नोइगी नमानबा ओइना मरुप ओइना सानैयबा तोइना तिनै अरुवनबा अफोंबा अवाबा नुंगाइबा थौदो कया मरुमना अमना अमगी पुकनिंगदा को येगनबा कया होनयबको महायाले आ तुंगदा फावबा पिकलिङैदा खुदै सेलिङै फानिया खोइदोम सेलिङै कांजै सानमिनारिङै को अदगी मथंदा चाकथोंबी सानमिनारिङै यावसंग कोइमिनारिङैगी थौदोकसिंदु निंसिंनादुना नहौनना नुंगाइमिनै पुकनिंग नौमिनयबा केंदाइको पिङै मतमददि इमा बाबाना अहल ओइबजिंगना आइखोइबु लामना सानबा चपा यादे अदुना लैकाइगी नत्रगाजु युमगी सुमांगदा मांगवनदा लैकाइगी लंपाक्ता अनकपदा खुल्लोनबदा लैरिबा नमानबीजिंगा चेन चोंगदना सानमिनयबा नत्रा यावसंग सेंखाइबा चमिनै केकुलवापि सानमिनै चाकथोंबी सानमिनै हारिबा मधुगी सानमिनागिबा कोन लैकाइगी अनकपगी नमानबीजिंग लुना तिनगिबजिंगदो हयेंग नोइना चाउराबा मतम को मतिक चाबा मी ओइरबा मतम बावबदा ए पिङै मतमदा समाइना लोइना रखिबा समाइना तिना रखिबा इमानबनिको हाइदनाने खल्लगा थमोइदा पुकनिंगदा वाखलदा नुंगाइ जबजे अदुम फावे पोएबा दुम खोइदिसदुम पोइको नोइदासदुम पोअंगनी अदुम पोलखिदोइनिको सिदिदुम मतम अमदा लुना चाना तिनारखिबा मरुपनिको मतम अमदा समाइना पिङैदा समाइना सानमिनागिबदो चामिनागिबदो थमिनागिबदो हाइबना सिंबजिंदो लोइननबा निंसिंवरगा खोइगी पुकनिंगजे थमोइजे नहौनना नौथोरेबको अदुगा हाइबदि यामना नुंसिबा फावरपदो
ꯇꯧꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯑꯣꯏꯅ ꯆꯍꯤ ꯋꯥꯈꯜ ꯅꯧꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯆꯥꯎꯔꯕ ꯃꯐꯝ ꯑꯃ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯥꯛꯇꯨꯅ ꯂꯩꯌꯦꯕꯀꯣ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯍꯤ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯈꯟꯈꯤꯕ ꯊꯦꯡꯅꯈꯤꯕ ꯋꯥꯈꯜ ꯑꯁꯦ ꯄꯥꯛ ꯀꯥꯎꯒꯟꯗꯦꯕꯀꯣ ꯄꯥꯛ ꯀꯥꯎꯒꯟꯗꯦ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯃꯤꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯕ ꯀꯣꯛꯄ ꯉꯝꯗꯦ ꯀꯥꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯗꯣ ꯃꯗꯨꯅꯤꯀꯣ ꯁꯤꯗꯩꯁꯤꯗꯩꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯋꯣꯏꯕꯃꯛꯅꯤ ꯄꯤꯛꯂꯤꯉꯩꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯈꯤꯕ ꯂꯥꯕꯗꯨ ꯂꯤꯔꯕ ꯇꯦꯡꯕꯥꯡꯕꯒꯤ ꯂꯝꯐꯥꯡꯂꯕ ꯂꯝꯂꯣꯡꯁꯤꯡꯗ ꯂꯝꯐꯥꯡꯅꯔꯕꯗ ꯃꯥꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯀꯥꯎꯍꯟꯕ ꯉꯝꯗꯦꯕ ꯍꯧꯖꯤꯛ ꯍꯥꯏꯈꯤꯗꯨꯅꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯑꯗꯨꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯗꯦꯕ ꯀꯣ ꯑꯗꯨꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯨ ꯑꯐꯕ ꯊꯕꯛ ꯇꯧꯑꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯤꯁꯦ ꯃꯁꯤꯗꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯗꯦ ꯊꯃꯣꯏꯗ ꯑꯗꯨꯝ ꯁꯤꯡꯗꯅꯀꯣ ꯑꯗꯨꯝ ꯇꯥꯅ ꯊꯤꯟꯕꯒꯨꯝꯅ ꯑꯗꯨꯝ ꯊꯤꯟꯗꯅ ꯆꯩꯅꯥꯁꯦ ꯑꯗꯨꯝ ꯈꯥꯡꯗꯅ ꯂꯩꯌꯦꯕꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯀꯥꯎꯕ ꯉꯝꯗꯦꯕ ꯃꯗꯨꯒꯤ ꯃꯩꯆꯥꯛꯇꯣ ꯃꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯍꯥꯏꯔꯤꯕꯁꯦ ꯑꯣꯀꯦ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯁꯦ ꯂꯩꯀꯥꯏ ꯑꯣꯀꯦ ꯃꯨꯟꯅ ꯌꯦꯡꯁꯤꯀꯣ ꯂꯩꯀꯥꯏ ꯀꯌꯥꯃꯔꯨꯝꯗꯒꯤ ꯂꯥꯛꯇꯨꯅ ꯄꯨꯜꯂꯔꯤꯕ ꯁꯤꯟꯗꯝꯁꯪꯁꯤꯡꯗ ꯅꯍꯥꯔꯣꯜꯅ ꯃꯔꯨꯞ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯉꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯑꯇꯩ ꯇꯣꯛꯑꯁꯤ ꯑꯩꯈꯣꯏꯒꯤ RKMS ꯁꯤꯗꯩꯗ ꯄꯨꯜꯂꯤꯕ ꯇꯤꯟꯅꯔꯤꯕ ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯁꯤꯕꯨ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤ ꯂꯝ ꯑꯃꯠꯇꯗꯒꯤ ꯈꯨꯜ ꯑꯃꯠꯇꯗꯒꯤ ꯂꯥꯛꯄ꯭ꯔꯥꯅ ꯂꯥꯛꯇꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯥ ꯃꯈꯜ ꯃꯈꯥ ꯀꯌꯥꯃꯔꯨꯝꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯑꯒ ꯄꯨꯜꯂꯔꯒ ꯅꯣꯏ ꯃꯔꯨꯞ ꯑꯣꯏꯔꯤꯕꯅꯦꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯔꯨꯞꯀꯤꯗꯃꯛ ꯌꯥꯝꯅ ꯆꯦꯛꯁꯤꯜꯍꯧꯒꯗꯕꯅꯦꯕ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯅꯣꯏ ꯁꯛ ꯈꯪꯅꯗꯕ ꯂꯝ ꯃꯥꯟꯅꯗꯕ ꯀꯣ ꯈꯦꯠꯅꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄꯅꯤꯅ ꯃꯁꯤꯒꯤ ꯃꯇꯝꯁꯤꯗ ꯅꯣꯏꯅ ꯃꯔꯨꯞ ꯈꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯦꯕꯀꯣ ꯁꯤꯗꯩꯗ ꯍꯥꯏꯔꯤꯁꯦ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯀ꯭ꯂꯥꯁ ꯐꯝꯃꯤꯟꯅꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯗꯨꯒ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯅ ꯈꯔꯒꯤ ꯃꯈꯩꯗꯤ ꯇꯤꯟꯅꯗꯕꯗꯤ ꯌꯥꯗꯦ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯁꯤꯟꯅꯐꯝ ꯑꯣꯏꯒꯗꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯈꯟꯅꯅ ꯈꯔ ꯈꯛꯇꯅ ꯑꯣꯏꯒꯅꯦꯕꯀꯣ ꯀ꯭ꯂꯥꯁꯇꯨꯗꯩꯗ ꯂꯣꯏꯅꯔꯤꯕ ꯅꯃꯥꯟꯅꯕꯁꯤꯡꯗꯣ ꯂꯣꯏꯅꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯗꯕ ꯇꯤꯟꯅꯗꯕꯗꯤ ꯌꯥꯗꯦ ꯂꯣꯏꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯒꯗꯕꯅꯤ ꯇꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯇꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯩꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯁꯤꯟꯅꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯟꯁꯤ ꯁꯤꯟꯅꯕ ꯌꯥꯕꯗꯤ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯅꯦꯕ ꯌꯥꯎꯔꯝꯒꯗꯣꯏꯁꯦ ꯑꯗꯨꯅ ꯃꯨꯟꯅ ꯅꯃꯥꯟꯅꯕ ꯇꯤꯟꯅꯕꯗꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯟꯊꯅ ꯇꯤꯟꯅꯒꯗꯕꯅꯤ ꯁꯤꯅꯤꯀꯣ ꯋꯥꯁꯤ ꯃꯊꯛꯇꯁꯨ ꯍꯥꯏꯈ꯭ꯔꯦ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯃꯈꯜ ꯃꯊꯦꯜ ꯌꯥꯝꯂꯕ ꯃꯤꯔꯛꯇ ꯇꯤꯟꯅꯗꯨꯅ ꯃꯤꯈꯜ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯄꯔꯤꯕꯥꯔ ꯑꯗꯨꯃꯛꯇꯗꯒꯤ ꯇꯦꯡꯕꯥꯟꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯄꯔꯤꯕꯥꯔ ꯑꯁꯤꯒ ꯇꯤꯟꯅꯅꯕ ꯄꯔꯥ ꯑꯃ ꯇꯝꯍꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯅꯃꯥꯟꯅꯕ ꯁ꯭ꯀꯨꯜꯗ ꯇꯤꯟꯅꯔꯤꯕ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯃꯗꯩꯗ ꯍꯦꯛꯇ ꯅꯪꯒꯤ ꯄꯨꯟꯁꯤ ꯁꯤꯟꯅ ꯊꯣꯛꯄ ꯀꯠꯊꯣꯛꯄ ꯌꯥꯕ ꯅꯃꯥꯟꯅꯕꯗꯤ ꯀꯣ ꯄꯥꯛ ꯌꯥꯎꯔꯣꯏ ꯃꯗꯩꯗ ꯌꯥꯎꯔꯛꯀꯗꯣꯏꯁꯤꯗꯤ ꯑꯃ ꯑꯅꯤ ꯈꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯃꯔꯨꯞ ꯈꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯗꯨꯕꯨꯅꯤꯀꯣ ꯃꯁꯤꯗꯩꯗ ꯀꯕꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯦꯛꯇ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯟꯅꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯀꯧꯅꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯂꯣꯏꯅꯕꯒꯤ ꯃꯥꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯕꯗꯣ ꯌꯥꯗꯦꯕ ꯅꯦꯛꯁ ꯂꯥꯁ ꯄꯦꯔꯥꯒ꯭ꯔꯥꯐꯇ ꯌꯦꯡꯁꯤ ꯃꯔꯨꯞꯀꯤ ꯃꯈꯜ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯇꯧꯒꯤ ꯋꯥ ꯃꯊꯛꯇ ꯅꯩꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯤꯟꯅꯔꯨꯕ ꯁꯪꯒꯗꯒꯤ ꯄꯛꯂꯛꯄ ꯃꯍꯩꯒꯤ ꯃꯔꯝꯗ ꯅꯩꯅꯁꯦꯕ ꯉꯁꯥꯏꯒꯅ ꯃꯔꯨꯞ ꯈꯟꯕꯒꯤ ꯀꯔꯝꯕ ꯃꯤꯒ ꯃꯔꯨꯞ ꯑꯣꯏꯒꯗꯒꯦ ꯃꯔꯨꯞ ꯑꯣꯏꯔꯣꯏꯗꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯩꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯟꯒꯗꯧꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯒꯤ ꯃꯇꯥꯡꯗꯅꯦꯕꯀꯣ ꯑꯃꯨꯛ ꯅꯩꯅꯔꯛꯀꯗꯣꯏꯁꯦ
ꯁꯪꯒꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯑꯐꯕ ꯁꯪꯒ ꯇꯤꯜꯂꯣ ꯀꯥꯏꯅ ꯂꯩꯀꯣ ꯁꯪꯒꯁꯤꯅꯕꯨ ꯐꯠꯇ꯭ꯔꯒꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯦꯕ ꯑꯗꯨꯅ ꯁꯪꯒꯁꯤꯅꯕꯨ ꯐꯔꯒꯗꯤ ꯑꯩꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯤꯡꯈꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯁꯪꯒꯁꯤꯅ ꯐꯠꯇ꯭ꯔꯒꯗꯤ ꯑꯩꯕꯨ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯁꯪꯒꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯩꯗ ꯇꯤꯟꯅꯔꯨꯕ ꯁꯪꯒꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯝꯆꯠ ꯕꯦꯕꯥꯔ ꯍꯣꯡꯉꯦꯕ ꯁꯤꯗꯁꯨ ꯍꯥꯏꯔꯦꯀꯣ ꯑꯗꯨꯅ ꯑꯐꯕ ꯇꯤꯟꯅꯔꯒꯅ ꯑꯐꯕ ꯊꯦꯡꯅꯔꯨꯔꯒꯅ ꯅꯪꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯤꯡꯈꯠꯂꯦ ꯑꯐꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯐꯠꯇꯕ ꯇꯤꯟꯅꯔꯨꯔꯒꯅ ꯅꯪꯕꯨ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯔꯦ ꯑꯗꯨꯅ ꯁꯪꯒꯁꯤꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯃꯔꯝ ꯑꯗꯨꯅ ꯑꯐꯕ ꯁꯪꯒ ꯇꯤꯜꯂꯨ ꯑꯐꯕ ꯃꯇꯧ ꯇꯝꯃꯨ ꯍꯥꯏꯅ ꯄꯥꯎꯇꯥꯛꯅꯔꯤꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯐꯕ ꯁꯪꯒ ꯇꯤꯜꯂꯨ ꯑꯐꯕ ꯃꯇꯧ ꯇꯝꯃꯨ ꯍꯥꯏꯅ ꯄꯥꯎꯇꯥꯛꯅꯔꯤꯕꯅꯤ ꯇꯧꯏꯒꯨꯝꯕ ꯁꯨꯝ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯆꯨꯝꯕꯗꯤ ꯅꯠꯇꯦꯕ ꯀꯣ ꯑꯐꯕ ꯁꯪꯒ ꯇꯤꯜꯂꯨ ꯑꯐꯕ ꯃꯇꯧ ꯇꯝꯃꯨ ꯍꯥꯏꯕꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯈꯦꯠꯇꯣꯛꯄ ꯌꯥꯗ꯭ꯔꯕ 100% ꯂꯣꯏ ꯆꯨꯝꯕꯗꯤ ꯅꯠꯇꯦꯕꯀꯣ ꯃꯍꯧꯁꯥꯅ ꯐꯅ ꯍꯧꯔꯛꯄ ꯆꯦꯛꯁꯤꯟꯅ ꯂꯧꯁꯤꯡꯇꯅ ꯆꯠꯂꯤꯕ ꯃꯤꯗꯨꯕꯨꯗꯤ ꯀꯅꯥꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯐꯠꯇꯕ ꯁꯥꯖꯠ ꯂꯝꯆꯠ ꯑꯃꯗꯤ ꯃꯑꯣꯡ ꯃꯇꯧ ꯈꯔꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦꯕ ꯀꯣ ꯑꯐꯕ ꯁꯪꯒ ꯇꯤꯜꯂꯨ ꯑꯐꯕ ꯃꯇꯧ ꯇꯝꯃꯨ ꯁꯪꯒꯅ ꯃꯤꯑꯣꯏꯕꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯤꯡꯈꯠꯂꯤ ꯁꯪꯒꯅ ꯃꯤꯕꯨ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯊꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯆꯨꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯃꯍꯧꯁꯥꯅ ꯐꯅ ꯍꯧꯔꯛꯄꯗꯒꯤ ꯆꯦꯛꯁꯤꯟꯅ ꯂꯧꯁꯤꯡꯇꯅ ꯆꯠꯂꯤꯕ ꯀꯣ ꯃꯤꯁꯤꯡꯗꯣ ꯃꯗꯩꯗꯗꯤ ꯃꯉꯣꯟꯗꯗꯤ ꯑꯗꯨꯝ ꯀꯣ ꯁꯪꯒ ꯑꯐꯕ ꯐꯠꯇꯕ ꯁꯪꯒꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕꯀꯣ ꯃꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯗꯤ ꯃꯁꯥꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯧ ꯇꯝꯕ ꯌꯥꯗꯦ ꯃꯥꯒꯤ ꯃꯇꯧ ꯇꯝꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯇꯧꯔꯤꯕ ꯏꯊꯧꯁꯦ ꯐꯖꯅ ꯇꯧꯔꯒ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯗꯨꯒꯨꯝꯅ ꯐꯖꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯍꯣꯡꯗꯅ ꯑꯆꯦꯠꯄ ꯋꯥꯈꯜ ꯈꯜꯂꯤꯕ ꯃꯤꯑꯣꯏꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯃꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯀꯩꯁꯨ ꯁꯪꯒꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯗꯨꯕꯨꯅꯤꯀꯣ ꯁꯨꯝꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯀꯣ ꯃꯨꯟꯅ ꯇꯥꯁꯤꯀꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯗꯤ ꯈꯔ ꯇꯥꯡꯉꯦꯕ ꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯗꯤ ꯈꯔ ꯇꯥꯡꯉꯤ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯗꯤ ꯂꯩꯌꯦꯕꯀꯣ ꯁꯪꯒꯅ ꯂꯩꯈꯥ ꯇꯥꯅ ꯆꯤꯡꯗꯕ ꯉꯝꯗꯕ ꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯐꯠꯇ꯭ꯔꯕ ꯀꯣ ꯅꯤꯁꯥꯗ ꯂꯥꯏꯆꯨꯗꯅ ꯃꯄꯣꯛ ꯀꯣ ꯐꯠꯂꯔꯣꯏꯅ ꯐꯠꯇ꯭ꯔꯕ ꯃꯤꯗꯗꯤ ꯑꯐꯕ ꯁꯪꯒ ꯐꯅ ꯇꯤꯟꯅꯗꯅꯁꯨ ꯑꯐꯕ ꯄꯥꯎꯇꯥꯛ ꯐꯅ ꯄꯤꯗꯅꯁꯨ ꯀꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯈꯔꯗꯤ ꯇꯥꯡꯉꯦꯕꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯗꯨꯔꯖꯣꯙꯟꯒꯤ ꯉꯥꯛꯆꯥꯎ ꯊꯦꯛꯄ ꯀꯣ ꯂꯣꯚꯤ ꯑꯣꯏꯔꯕ ꯃꯍꯨ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯨꯕꯒꯤ ꯃꯇꯧꯒꯨꯝꯂꯕ ꯂꯝꯆꯠꯇꯨꯅ ꯃꯇꯧ ꯄꯨꯝꯅꯃꯛꯇ ꯌꯦꯠꯇꯨꯅꯁꯨ ꯇꯥꯡꯂꯕ ꯒꯨꯜ ꯀꯌꯥ ꯆꯦꯜꯂꯤꯕ ꯆꯟꯗꯟ ꯄꯥꯝꯕꯤꯒꯨꯝꯂꯕ ꯀꯔꯅꯅ ꯃꯁꯥꯒꯤ ꯐꯖꯔꯕ ꯁ꯭ꯋꯥꯚꯥꯕ ꯈꯛ ꯊꯥꯗꯣꯛꯈꯤꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯤꯑꯣꯏꯕꯁꯦ ꯁꯪꯒꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯐꯕ ꯁꯪꯒ ꯇꯤꯟꯅꯔꯒꯅ ꯑꯐꯕ ꯁꯪꯒ ꯑꯣꯏ ꯑꯐꯕ ꯃꯤ ꯑꯣꯏ ꯑꯗꯨꯒ ꯐꯠꯇꯕ ꯁꯪꯒ ꯇꯧꯔꯒꯅ ꯐꯠꯇꯕ ꯑꯣꯏ ꯍꯥꯏꯕꯗꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯨꯝꯗꯦ ꯀꯣ ꯍꯥꯏꯕꯗꯨꯒꯤ ꯈꯨꯗꯝꯅꯤꯀꯣ ꯁꯩꯗ ꯄꯤꯔꯛꯏꯁꯦ ꯗꯨꯔꯖꯣꯙꯟ ꯐꯠꯈꯤꯗ꯭ꯔꯕ ꯗꯨꯔꯖꯣꯙꯟꯁꯤꯒ ꯇꯤꯟꯅꯩ ꯍꯥꯏꯗꯅ ꯀꯩꯁꯨ ꯀꯔꯅꯁꯨ ꯐꯠꯇꯕ ꯑꯣꯏꯈꯤꯗꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯐꯤꯔꯦꯞꯇ ꯑꯗꯨꯝ ꯍꯣꯡꯗꯦ ꯃꯥꯒꯤ ꯀꯠꯊꯣꯛꯄ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗꯣ ꯀꯩꯁꯨ ꯍꯣꯡꯈꯤꯗꯦ ꯑꯗꯨꯅꯕꯨ ꯗꯗꯥ ꯀꯔꯅꯅ ꯈꯪꯅꯔꯤꯁꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯁꯪꯒꯗ ꯉꯥꯛꯇꯁꯨ ꯇꯥꯏꯅꯕ ꯌꯥꯗꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯂꯤꯆꯠꯀꯤ ꯃꯈꯥꯁꯨ ꯄꯣꯜꯂꯤ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯃꯊꯛꯇ ꯍꯥꯏꯈ꯭ꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯍꯧꯁꯥꯅ ꯐꯠꯇꯅ ꯍꯧꯔꯛꯂꯕ ꯃꯤꯗꯨꯗꯤ ꯀꯔꯤꯁꯨ ꯃꯑꯣꯡ ꯍꯣꯡꯗꯣꯛꯄ ꯌꯥꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯝ ꯐꯠꯇꯅ ꯂꯥꯛꯑꯕ ꯃꯤꯗꯨꯗꯤ ꯑꯐꯕ ꯁꯪꯒ ꯐꯅ ꯇꯤꯟꯅꯗꯅꯁꯨ ꯀꯩꯁꯨ ꯑꯐꯕ ꯂꯤꯆꯠ ꯆꯠꯍꯟꯕ ꯌꯥꯗꯦ ꯉꯝꯗꯦ ꯑꯗꯨꯒ ꯐꯅ ꯂꯥꯛꯑꯕ ꯃꯤꯗꯨꯁꯨ ꯑꯗꯨꯝ ꯐꯠꯇꯕ ꯁꯪꯒ ꯇꯤꯟꯅꯩ ꯍꯥꯏꯗꯅ ꯃꯥꯁꯨ ꯀꯩꯁꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯄꯨꯁꯟꯕ ꯉꯝꯗꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯂꯩꯌꯦꯕꯀꯣ ꯃꯍꯥꯛꯇꯤ ꯃꯑꯣꯡ ꯁꯦꯝꯗꯨꯅ ꯃꯩ ꯏꯠꯇꯅ ꯂꯣꯏꯔꯕ ꯆꯐꯨꯗꯨ ꯑꯃꯨꯛ ꯃꯑꯣꯡ ꯍꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯕꯒꯨꯝꯕꯅꯦꯕꯀꯣ ꯐꯠꯇꯕ ꯃꯤꯗꯨꯅ ꯑꯗꯨꯝ ꯐꯠꯇꯅ ꯂꯩꯈꯤ ꯐꯅ ꯂꯥꯛꯄ ꯃꯤꯗꯨꯅ ꯑꯗꯨꯝꯐꯅ ꯂꯥꯛꯈꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯅ ꯄꯦꯠꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯥꯅꯤꯡꯕ ꯆꯐꯨ ꯁꯥꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯩꯕꯥꯛꯇꯨꯅ ꯀꯟꯁꯤꯟꯈ꯭ꯔꯕ ꯃꯩ ꯏꯑꯕ ꯆꯐꯨꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯐꯨꯗꯣ ꯃꯑꯣꯡ ꯇꯥꯗ꯭ꯔꯦ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯨꯒꯥꯏꯕ ꯅꯠꯇꯅ ꯃꯥꯡꯍꯟꯕ ꯅꯠꯇꯅ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯅꯦꯕ
ꯀꯔꯤꯒꯨꯝꯕꯗ ꯅꯝ ꯍꯥꯗꯨꯅ ꯃꯑꯣꯡ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯨꯔꯕꯗꯤ ꯃꯩ ꯏꯛꯂꯕ ꯆꯐꯨꯅ ꯆꯩꯒꯤ ꯆꯩꯅꯥ ꯐꯪꯗꯨꯅ ꯏꯁꯥꯏ ꯆꯥꯏꯕꯒꯨꯝ ꯆꯥꯏꯗꯨꯅ ꯇꯣꯛꯑꯦꯕꯀꯣ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯃꯤꯗꯨꯗꯩꯗ ꯅꯠꯇ꯭ꯔꯒꯅ ꯃꯒꯨꯟꯁꯤꯒꯤ ꯐꯔꯣꯏꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯅ ꯐꯠꯇꯕ ꯇꯧꯑꯅ ꯍꯥꯏꯔꯒꯁꯨ ꯃꯉꯣꯟꯁꯤꯗꯩꯗ ꯅꯤꯁꯥ ꯆꯥꯎꯑꯅ ꯅꯝꯗꯅ ꯏꯟꯁꯤꯜꯂꯒꯁꯨ ꯃꯌꯥꯗ ꯏꯟꯁꯤꯜꯂꯒꯁꯨ ꯆꯥꯎ ꯌꯥꯔꯣꯏꯗꯕ ꯃꯤꯗꯩꯗꯗꯤ ꯅꯠꯇ꯭ꯔꯥ ꯀꯩꯁꯨ ꯆꯥꯎ ꯌꯥꯔꯣꯏ ꯋꯥꯊꯣꯔꯛꯀꯅꯦꯕ ꯑꯗꯨꯒꯨꯝꯅ ꯉꯁꯥꯏꯒꯤ ꯃꯩ ꯏꯛꯑꯕ ꯆꯐꯨꯗꯣ ꯑꯗꯨꯅ ꯀꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯅ ꯃꯣꯏꯗꯗꯤ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯁꯤꯅꯤ ꯃꯁꯥꯒꯤ ꯐꯔꯣꯏꯗꯕ ꯑꯃꯗꯤ ꯁꯪꯒꯅ ꯃꯥꯡꯍꯟꯕ ꯉꯝꯃꯔꯣꯏꯗꯕ ꯃꯤꯗꯗꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯧꯁꯥꯅ ꯐꯅ ꯅꯠꯇ꯭ꯔꯒ ꯐꯠꯇꯅ ꯍꯧꯔꯛꯂꯕ ꯃꯤꯁꯛ ꯑꯗꯨ ꯇꯤꯟꯅꯔꯨꯕ ꯁꯪꯒꯅ ꯉꯥꯄꯨꯝ ꯁꯦꯝꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨꯅꯗꯤ ꯑꯣꯏꯔꯒ ꯈꯔ ꯇꯣꯏꯅ ꯊꯦꯡꯅꯕꯤꯔꯕꯗꯤ ꯐꯠꯇꯕ ꯃꯔꯨꯞꯀꯤ ꯆꯨꯍꯤ ꯆꯐꯨꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯈꯔꯗꯤ ꯃꯄꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝꯕ ꯃꯥꯡꯍꯟꯕ ꯉꯝꯃꯔꯣꯏꯗꯕ ꯃꯤꯗꯩꯗꯁꯨ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯔꯨꯕ ꯇꯥꯔꯒꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯒ ꯐꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯃꯥꯡꯗꯅ ꯂꯩꯔꯕ ꯃꯤꯗꯩꯗ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯔꯨꯔꯒꯁꯨ ꯀꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯨꯍꯤ ꯆꯐꯨꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯔꯒꯗꯤ ꯆꯨꯍꯤꯗꯣ ꯈꯔꯗ ꯑꯣꯏꯔꯒꯁꯨ ꯄꯛꯂꯛꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯅ ꯌꯥꯝ ꯇꯣꯏꯅ ꯐꯠꯇꯕꯗ ꯁꯨꯝ ꯇꯧꯁꯜꯂꯛꯑꯒꯗꯤ ꯑꯐꯕꯗ ꯁꯨꯝ ꯑꯦꯗꯚꯥꯏꯁ ꯄꯤꯔꯒꯗꯤ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯍꯣꯡꯉꯛꯏ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯁꯤ ꯑꯣꯜ ꯑꯣꯐ ꯌꯨ ꯊꯦꯡꯛꯁ